23 September nungthildagi internet mobile data hanglakpadagi miyamsu ngamkhai leitana harawnaki hangakliba net asi numit kharani leibaga thingkini haibagi thajaba aingonda chu leijaki haige tawbaga thingki irangchi het thokpadagi internet asi thingli May 3 gi numidang wairamdagi net thingi May 4 gi anganba saruktagi amu broadband amuk thingkre mathang mayam asi thingkibana mayumda thabak sujaba net ki depend tawrakanda data entry tawriba work from home tawriba ichin inaw mayam amadi magi company gi thaba adu tattanaba naknaba state singi mafamda Silchar Dimapur Guwahati da chatlakanda rent paisa changna mai thabak singdu tattanaba hotnajai kanagumba miyam net ki depend tawrakanda thabak tawramba mayam amasu chatpa ngamdaduna thabak tatkhriba kayani masigi tongjabadi karimta leite mangjabadi mayam leire ado hujik net thingli haise broadband hanglabanina sarkarna khaliba masigi irangsida violence tholakpa yai net hanglagadi akan ba haiwata akan ba video mingonda yamna influence tawba ngamba violence sida maichak hapa ngamba video footage mayam ama thadorokpa yai masina irang sida hena mai hauba yai haiduna net thingbani adubu net thinglagasu hojik saruk khara hanglabanina thaningba hainingba ngangningba mayam adu hojik broadband hangba sida loina hainari sarkarna khalliba wakaldu lale asi achumba oidre aduna internet si chap manana phanganba sina khwai phai maramdi kanagumba broadband pusinba ngamba mioi kharadi net ki facility si phajana phangle information khangingba piningba mayam adu angamba kharana phanglakanda chamjaba micham miyam lupa chani chahum hablakanda net ki facility phangba mayam amadi phanghandre masidi Indian constitution na chap manaba India da leiriba citizen pumba chap manana yengre maramdi hojik chawkhalakpa digital information gi matam oirakpana net asi tangai phadana changda yadraba machak ama oirakpana digital wall oirakpana net ta thabak tawba yarakpa internet ta information phangakpa information password piba yarakpa khuding maksi internet haiba pochida loina leirakpanina internet thingbasina lairaba ichamjaba broadband pusinba ngamdaba miam dudadi effect oire aduga sarkarna khaliba violence tholakpa yabagi potudi oidre hojik loinamak free thabagumna apamba aningba mayam ama thagatnarabani aduga hena mangjaba amana May 3 dagi net thinglure hoi chummi violence na hena sokpa yai haina numit kharani thingjaluraba matungda hangaktabasina aikhoigi opponent oiriba kuki gi miyoi singna aranba propaganda mayam ama malem pumbada sandokpase aikhoigi di net thinglabanina aikhoigi achumba pochi haidokpa ngamhodre haibadi aikhoina sengba chumba mayam ama piriba amadi moina piriba mayam duda aikhoina react tawgadaba paukhum pigadaba defense tawgadaba mayam adu internet thinglabanina mitangbagi khutpunbagi chin punsinbagi mong ama laibadagi aranba mayam aduna achumba saklakanda malemgi miyamna India gi miyamna internet thinglubadagi aranba kuki gi achumba oina ukhiba lei masi hojikti broadband khara hanglakpadagi aikhoigi achumba mayam ama tholaktana miyamna mit nakong singnaraktana achumba pochi thoraibani aduna hojikchu haijari internet si full oina hangdokpiyo adu oitaragadi hen achumba hen marik chumba lolaga leiramba mayam ama malemgi miyamda India gi miyamda thorakani haibasini aduna athuba matamda net si hangdoklakanda chap manaba miyamda chap manana lairaba ina khunba khudingmakta chap manaba miyengda net pulap hangdoklaga phanghanbasina khwaidagi achumba khongthang oigini video asigi feedback pibiramnaba nolukna ningsingjari aroibada mayam pumna mukpu thagatjari